Ngasi numida wairam phongkhiba paujal pause degi maruaba pau khara khangatjaraka miyamda khudo tamjake miyoi ama makhongda kapram lei sakhangdaba singna nupa ama makhongda nomaina kapram lei police tagi phangba pau ki matung inna Surjampur gi madop laikai degi kritungamba laisang them chai kunipan haujingna lanjenarak tuna langgol game balance zone 4 da leiba miyoi asi sakhangdaba miyoi singna ngarang numidang pung mapalam taba matamda Imphal West District ki Lamphem Police na kuamba game balance lambida mahaki oi thangba phaikanda kaplambane kritungamba laisang them hauji unimsa security oina thabak tawone kari maramgi dama kanana mahakpo nomaina kaplamlimpano haiba haujimaki oina japsaba khangba ngamdre police na case ama register tawdina thijimba hokre haire makha tarakpa pawda awangno pawta mejaram na hidak mana sijina bagi changwang le haukiba jai manga asida cancer na miyoi lising taruk chatret ni phoga manga sian krei mejaram state cancer na duna mi sibagi masing ase noma gi hengalakli ba si state asigi miyam na hidak mana gi potoksing paksana sijina badagi ni han expert sing na phongdorakle Mejaram state asi India gi oina hidak mana gi polamsing khwaidagi yamna sijina ba state oide haine state asi ge health official sing na phongdorakle National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke, MPCDCS ke data singi matuk ina ingkumja lising aniga subna tarakani panegi lising aniga subna kungumdoi fawada cancer laina na maram oiraga yamdravada istat asida miyoi lising taruka chatra ni phoga mangagi mapunsi loikrei chahi gi oina cancer laina na sen kiba figure gi matung ina lising aniga subna taragani panda miyoi chamapan ga maudraga manga siki lising aniga subna taraga mapalda miyoi lising amaga subna mafroga mathoi siki amadi lising aniga subna kunda miyoi lising amaga sama siki aduga lising aniga subna kunga mathoi da miyoi siki pagi masinga se lising ama samaga kuntraga ni pan hengalaktuna lising aniga subna kunga ni thoida lising amaga sama kuntraga mathoi oike amadi lising aniga subna kunga humdoi da miyoi lising amaga sahum siki haide Amaramda hauji mejaram estate asida cancer na naba miyoi lising taramatuga changwaga nifoga mapal leiri haina mejaram estate cancer institute MSCI ge report amana phongdorakle masigi manungda lising aniga subna kungumdoida cancer na naba miyoi lising aniga subna sama record tawtuna khwaidagi yamna cancer naba chahi oide makha tarapa pawda Etham Moirangpurel Tumukhong gi khunjasingi na mifam phamkhrei Imphal East District ki manungsana Etham Moirangpurel amade Tumukhong ga nakna leiriba moham khulda kukising amu hanak khundasinaba center lengana paikhalapa khongthang ki mayokte Etham Moirangpurel amade Tumukhong gi khunjasingi oiba asawa mifam ama pangthokre center lenga ki nakal nama gi oiba miyengda maitesing na thairam laga kukising recentral mel tawnaba honarapa thong khunjasing na yaba ngamloi awangba thakta yaningde haina maikai adongi miyamgi loop Nongpo ngakpa loop NLL ge abaja dewal takhelambam na penda ba phongdorakle ngasi Tumukhong da pangthokiba miyamgi mifam aduda nongpo ngakpa loop ki abaja dewal takhelambam na hai irang asina maram oiraga maitei khul kaya tumna mangan khiba sigide central engana kari suna chungdana leire Phairen Mall area gi manung chana leiriba moram hariba khul asida kuki meten KLA amade memade yumpham moiba KNAB gi kada chani rom leiri haiba wapham NSCN-IM gi maike degi thamlakpa leikhrabani molham khulda changsilakliba kuke meten singase laksinaba nopongakpa lupki maike degi haukiba English aniga subna kunga marigi September tang taragani thoyaungna thengkhang kaya rakta mari leinaba singda wakat khiba leikrei makhata na singthakta gi nomai kaptharakpa yabagi phibamda leiringai cherak asida molham khulda BSF company thamdana kuki sing amu hanna Thamnaba honarakpa laibak thibane nakal anima ki recent mail ge matang telenga ki oiba chaba phirep ama laukthoktrungai da kuki ki kulhana khunda laitana ba honarakpa asima irang asima khatana chathana bagi chebauk thabaga pangkhakni haina phongdokhi nakal amaramda ngasi gi mifam aduda wangang loi oina saruk yakhiba senior journalist Hemanto Kumar Ningombam na hai kuki menton singna maitei khul singda landaba haurakpa matamda Kambina ba haibada lengang na amade security forcing na kalamlavade ngasi khulnga pasing tholakliba asi tholakloi miyamgi punsi amade lantum kambangam khidaba singa do kautholaga ngasi na
khulngapasing pha punnaba honarakpa achumo khongthang nate lengaki asoibasing masana yajaduna tangdu leitaba purakpa amadi khongthang kayada khulngapasing ga yasinaba changi haina phongdokhi makhatarapa pauda CM Biren Lusinjuna Cabinet Minister Amade MLA Sing Mahakumbha Mela Saruk Yakrai Chief Minister Nongthoma Biren Singana Lusinjuna Cabinet Minister Amade MLA Sing Uttar Pradesh ke Prayagraj da pangthok leba Mahakumbha Mela da Saruk Yakrai Ganga Jamuna Amade Saraswati Tural ahumgi itimham oidiba senglaba mafamne haina launariba Trevini Sangam da Chief Minister M Biren Lusinjuna Works Minister Govindas Kothokjam Forest and Environment Minister Thongam Biswajit KFPD Minister El Susindro Yaung MLA Singna Iruptuna Lai Kurum K Mahakumbha Mela Asida Saruk Yakiba BJP National Party Leader MP Ravi Shankar Prasad Kasu Unaduna Mahakumbha Mela ga mari lenina awanungai wari sanaki haide Mahakumbha Mela asibu saruk yanabagidamag Chief Minister M Biren ngarang Imphal thadokibani Loinina ngarang numida Minister ahum amasung MLA marisu Sajad Prat amade Delhi gidama Imphal thadokibani nakal amaromda tha asigi taradagi haugadariba Manipur Legislative Assembly mifam angoinana Union Home Minister Amit Shah na Manipur Legislative Assembly ki Speaker Thoksom Saidyabrata Rural Development and Panchayati Raj Minister Yumnang Khemchan Delhi da laknaba khangalakpadagi state asida political gi ahongba khara lakpa yai haina nimphung ngangnaringai charakta Chief Minister M Biren Power Minister Thongam Biswajit Works Minister Govindas Kothokjam amade PHED Minister Lechangthem Susindro yaungna MLA kharasu Delhi da paisingkhibani Union Home Minister unaduna state asida political gi oirakliba phibam asigi matangda kari wari sana kharabagi haba chapchana khangba ngamdrei aduba RD and PR Minister Yumnang Khemchan de ngasi nungthil Imphal thunglakhrei man Imphal airport da thunglabaga pawmising na hangbo wahangi pakhum amata phongdu yakhide haide makhata rakpa pawda NPP Manipur Unit ki working president oina Khetragaon AC gi MLA Siknur Hasan hapkrei Khetragaon AC gi MLA Siknur Hasan National People's Party NPP Manipur Legislative Party ki leader oina hapkhibaga loinana Manipur Legislative Assembly da Opposition Leader gi pham haplaba yana leide MLA N Kaishina Leikhidraba Matung Manipur gi harnagi Deputy CM Oiramba Yumnam Joy Kumar bo NPP Manipur Unit ke Interim President oina khankrei Lonina Khetragaon AC gi MLA Siknur Hasan na Working President oina hapkrei Shillongda ngarang NPP ki National President Konat K Sangmana thokiba chehol amagi matung inna Hanagi President Oiramba Taudubi AC gi MLA N Kaishina Leikhidraba matung Manipur Unit ki President pham hangduna lairakhi Party ki Constitution ki Article 11 ki matung inna Yumnam Joy Kumar na makhataba order ma thoktriba fawba Interim President oina thokpuragane amaramda Interim President Joy Kumar na thokiba cherol amagi matung inna Khetragaon AC gi MLA Nirubu NPP Manipur Unit ki Working President oina hapkhibane amaramda Manipur Legislative Assembly ki Speaker T.A. Saidyabrata na phongdorakhibada Chief Minister M Biren Singha gi lenga asida support orambadagi handokraba NPP ki MLA sing tha asigi taradagi haugadariba Assembly session da opposition base da phamlagani phongdokhiba leikhrabani